ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯂꯌꯥ ꯄꯜꯉꯥꯛꯄꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯏꯆꯦ, ꯅꯪ ꯑꯩ ꯀꯨꯝꯃꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯅꯤ? ꯄꯜꯉꯥꯛꯄ ꯋꯥ ꯉꯥꯡꯗꯕꯤ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟ ꯃꯆꯦꯗ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯈ꯭ꯔꯤ꯫ ꯃꯥꯂꯌꯥꯁꯨ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯅꯔꯁꯁꯤꯡꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯤ꯫ ꯃꯈꯨꯠ ꯈꯨꯇꯨꯝ ꯁꯦꯖꯦꯠ ꯇꯥꯁꯤꯟ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯂꯥꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯜꯉꯥꯛꯄ ꯆꯪꯉꯛꯄ ꯎꯕꯗ ꯄꯤꯁꯨꯝ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯒꯤ ꯌꯦꯡꯅꯔꯗꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯤ꯫ ꯍꯤꯗꯥꯛ ꯆꯥꯎ ꯌꯥꯔꯝꯗꯕ, ꯃꯣꯔꯅꯤꯡꯒꯤ ꯌꯣꯒꯒꯨꯝꯕ ꯌꯥꯎꯔꯝꯗꯕꯗꯨꯁꯨ ꯂꯣꯏꯅ ꯌꯥꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯣꯛꯇꯔꯅ ꯍꯣꯠꯅꯕꯤꯕꯅꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯍꯣꯠꯅꯕꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯅꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯐꯔꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯨꯅꯤ꯫ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯊꯥꯖꯕꯤꯕ ꯊꯝꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯆꯠꯅꯈ꯭ꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯜꯉꯥꯛꯄ ꯂꯩꯔꯤꯗꯨ ꯎꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯄꯜꯉꯥꯛꯄ ꯁꯥꯎꯅ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯤ ꯌꯥꯎꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ? ꯑꯗꯨꯛ ꯇꯣꯟꯊꯕ ꯊꯥꯛꯇ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯦ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯣ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒꯤ? ꯅꯪꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯅ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯃꯤꯁꯛꯀ ꯂꯣꯏꯅ ꯇꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯁꯦ ꯃꯤꯒꯤ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯇꯧꯕꯒꯤ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯕ ꯌꯥꯏ꯫ ꯑꯩꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯇꯝꯖꯔꯛꯂꯤꯕ ꯅꯍꯩꯗꯣ ꯃꯍꯩ ꯆꯥꯔꯝꯗꯥꯏ ꯄꯨꯡꯃꯥꯡ ꯃꯥꯡꯅꯤ꯫ ꯑꯩꯅ ꯇꯧꯗ꯭ꯔꯤꯕꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ꯫ ꯊꯣꯛꯈ꯭ꯔꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯄꯜꯉꯥꯛꯄ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ꯫ ꯅꯪꯒꯨꯝꯕ ꯍꯨꯏ ꯑꯃꯗ ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯅ ꯄꯪꯊꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯀꯩꯐꯥꯗꯨ ꯃꯥꯒꯤ ꯀꯥ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯀꯩꯐꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤꯉꯩ ꯃꯥꯡꯗ ꯆꯠꯂꯝꯕ ꯀꯩꯐꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯀꯩꯐꯥꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨ ꯅꯨꯄꯥꯒꯤ ꯋꯥꯁꯔꯨꯝꯁꯨ ꯂꯩꯕꯅꯤꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯝꯅ ꯇꯦꯕꯜꯗꯒꯤ ꯀꯣꯂꯣꯝꯗꯨ ꯑꯁꯨꯝ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯀꯩꯐꯥꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯤꯜꯂꯛꯈꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯂꯩꯗꯨꯗ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯁꯥ ꯈꯪꯗꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯗ꯭ꯔꯦꯟ ꯍꯜꯂꯛꯄꯒ ꯃꯥꯂꯌꯥꯅ ꯄꯥꯎ ꯄꯨꯡꯇꯝ ꯇꯝꯁꯤꯟꯕꯗꯒꯤ ꯁꯥꯎꯅ ꯃꯊꯛꯇꯒꯤ ꯀꯨꯝꯃꯛꯑꯒ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯈꯪꯏ ꯃꯥꯂꯌꯥꯅ ꯄꯥꯎ ꯇꯝꯃꯝꯃꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯗ꯭ꯔꯦꯟꯅ, ꯂꯦꯝꯕꯤ ꯇꯥꯗ꯭ꯔ ꯅꯪ? ꯊꯣꯛꯂꯛꯎ ꯌꯥꯝ ꯊꯨꯅ꯫ ꯂꯩꯃꯅ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ ꯅꯪꯅ ꯈꯣꯟ ꯀꯟꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯉꯥꯡꯁꯦ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯍꯜꯂꯤ, ꯊꯛ ꯈꯥ ꯑꯃꯠꯇ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯅꯝꯁꯤ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯅꯦ? ꯀꯧꯊꯣꯔꯛꯑꯣ, ꯋꯥꯔꯛꯇꯕꯤꯗꯣ꯫ ꯍꯩ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ? ꯅꯆꯟ ꯑꯁꯤꯗ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯁꯨ ꯀꯔꯤ ꯍꯥꯏꯔꯨꯏ ꯀꯔꯤ ꯇꯧꯔꯨꯏ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯣ? ꯅꯣꯡꯗ꯭ꯔꯦꯟ ꯀꯩꯐꯥꯕꯨ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯥꯂꯌꯥꯗ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯞꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯅ ꯅꯅꯝꯁꯤꯗ ꯀꯔꯤ ꯍꯥꯏꯕ? ꯌꯥꯝꯕꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤꯗꯤ ꯑꯩ ꯁꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯅꯝꯁꯤꯗ ꯍꯪꯕꯤꯔꯕ꯭ꯔꯥ? ꯅꯥꯀꯜ ꯅꯥꯝꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯌꯥꯝꯕꯣ, ꯇꯨꯡꯗ ꯃꯗꯨꯅ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯄ ꯌꯥꯏ꯫ ꯑꯩꯒꯤꯁꯦ ꯌꯥꯝꯕꯨꯡꯗ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯂꯌꯥꯗ ꯍꯥꯏꯔꯛꯏ꯫
ꯑꯉꯥꯡꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ? ꯃꯂꯩꯌꯥꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯁꯤꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ, ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯤꯗꯣ, ꯈꯔ ꯁꯦꯝꯗꯣꯛꯄꯤꯍꯧ ꯌꯥꯝꯕꯨꯡ, ꯃꯗꯨꯒꯤ ꯂꯤꯆꯠꯇꯨꯅ ꯃꯁꯥꯒꯤ ꯃꯣꯡꯐꯝ ꯇꯧꯖꯔꯛꯄꯁꯨ ꯌꯥꯏ꯫ ꯄꯉꯛꯄ ꯀꯔꯥꯏꯗ ꯂꯩ? ꯀꯧꯊꯣꯔꯛꯎ꯫ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯏꯇꯦ ꯇꯦꯊꯔꯕ ꯍꯨꯏꯒꯨꯝ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈꯤꯕꯒ ꯃꯂꯩꯌꯥꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯃꯁꯨ ꯋꯥ ꯀꯟꯅꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯟꯕꯨꯡꯁꯤꯗꯒꯤ ꯑꯕꯨꯛꯁꯤ ꯅꯪꯗꯤ ꯅꯥꯊꯩꯔꯒ ꯆꯠꯄꯕꯨ ꯉꯝꯂꯤ꯫ ꯂꯨꯗꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯈꯟꯅ ꯀꯥ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯐꯥꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯈꯤꯕ ꯎꯕꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯉꯒ ꯂꯥꯛꯏ꯫ ꯀꯥ ꯑꯗꯨ ꯃꯩꯁꯨ ꯊꯥꯟꯗꯦ꯫ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗꯅ ꯀꯩꯐꯥꯗꯨ ꯇꯨꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗꯅ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯥꯡꯒꯣꯏꯁꯅ ꯐꯛꯂꯥꯡꯒꯤ ꯁ꯭ꯋꯤꯠꯆꯇꯨꯗ ꯐꯠ ꯅꯝꯃꯒ ꯃꯩꯗꯨ ꯊꯥꯟꯒꯠꯄꯗꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯩꯐꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯃꯤ ꯍꯤꯞꯄꯒꯨꯝ ꯎꯈꯤꯕꯗꯨꯅ ꯐꯩꯖꯨꯞ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯡꯒꯣꯏꯁꯅ ꯀꯩꯐꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯥꯏꯗ ꯊꯣꯛꯏ ꯅꯪ? ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯥ ꯀꯩꯅ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ? ꯀꯤꯗ꯭ꯔꯣ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯅꯨ? ꯀꯩꯐꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯒꯣꯏꯁꯅꯥꯅ, ꯌꯥꯔꯦ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ, ꯇꯨꯝꯊꯅꯕ ꯇꯧꯔꯣ꯫ ꯀꯩꯐꯥꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯒ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯁꯦꯝꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯅꯤ꯫ ꯑꯩꯗꯤ ꯍꯦꯛꯇ ꯇꯨꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯒꯣꯏꯁꯅꯥ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥꯗꯨ ꯃꯉꯛ ꯈꯛ ꯊꯥꯡꯒꯠꯂꯒ ꯌꯥꯡꯒꯣꯏꯁꯅꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯒ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯕꯦꯔꯟꯗꯥꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯣꯛꯂꯛꯄꯗ ꯀꯩꯐꯥ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥꯅ, ꯀꯩꯗꯧꯔꯒꯦ? ꯇꯨꯝꯃꯨꯔꯣꯗꯅ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯀꯩꯐꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯑꯩ ꯁꯪꯕꯤꯔꯒꯦ, ꯇꯨꯝꯊꯣꯛꯂꯥꯛꯑꯣ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯣꯏꯅꯕꯒꯨꯝꯅꯤ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛ ꯊꯛꯈꯤ꯫ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯁꯨ ꯑꯃꯨꯛ ꯂꯥꯟꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯝꯅꯣ? ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯐꯝꯐꯝ ꯑꯃꯗ ꯐꯝꯃꯒ ꯍꯥꯏꯔꯛꯏ, ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯒꯦꯀꯣ, ꯅꯪ ꯇꯨꯝꯊꯗ꯭ꯔꯤꯐꯥꯎ ꯑꯩ ꯊꯣꯛꯂꯣꯏ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ, ꯇꯨꯝꯕ ꯊꯦꯝꯃꯣ꯫ ꯀꯩꯐꯥꯁꯨ ꯍꯥꯏꯕ ꯏꯟꯕ ꯑꯃꯒꯨꯝ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯐꯝꯃꯒ ꯀꯩꯐꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟ ꯐꯩꯖꯨꯞꯇꯨ ꯁꯨꯞꯆꯤꯟꯕꯤꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯗꯣꯛꯇꯔ ꯆꯦꯛꯑꯞ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯀꯥꯟ ꯂꯣꯏꯖꯤꯡꯗꯨ ꯊꯕꯛ ꯑꯔꯨꯕꯒꯤ ꯄꯥꯎ ꯂꯥꯛꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯃ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯅꯪꯕꯨ ꯊꯦꯡꯉꯦꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯈꯤꯗꯥꯏꯅꯦ? ꯀꯩꯗꯧꯔꯦ? ꯐꯝꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯩ ꯆꯠꯂꯔꯣꯏ ꯏꯃꯥꯁꯤ꯫ ꯀꯩꯒꯤꯅꯣ? ꯏꯕꯨꯡꯉꯣ ꯂꯣꯏꯁꯤꯟꯈ꯭ꯔꯗꯥꯏꯅꯦ? ꯆꯠꯈ꯭ꯔꯦ꯫ ꯅꯈꯣꯏ ꯌꯥꯃꯨꯡꯆꯥꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥꯁꯦ, ꯌꯥꯃꯨꯡꯆꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯗ꯫ ꯃꯇꯝ ꯈꯔ ꯊꯕꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯩ ꯅꯈꯣꯏ ꯅꯕꯣꯛꯁꯤ ꯂꯥꯛꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯦ꯫ ꯂꯩꯃꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯤ ꯆꯍꯤꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡꯒꯨꯝꯅ ꯂꯩꯖꯕꯅꯤ꯫ ꯃꯥꯅ ꯑꯄꯥꯝꯕꯗꯨꯗ ꯊꯨꯡꯗꯨꯅ ꯂꯥꯛꯄꯒꯤ ꯍꯧꯅꯕꯤ ꯃꯉꯣꯟꯗꯁꯨ ꯑꯁꯣꯏꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ ꯍꯥꯏꯅꯗꯤ ꯇꯝꯂꯝꯗꯦ꯫ ꯈꯔ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯒ ꯍꯤꯡꯂꯕꯁꯨ ꯂꯩꯃꯤꯟꯅꯕ, ꯑꯇꯩꯒ ꯋꯥꯈꯜ ꯆꯨꯁꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯕ, ꯑꯗꯨꯒ ꯅꯨꯄꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ꯭ꯔꯒ ꯃꯅꯦꯝ ꯃꯀꯨꯅ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯊꯝꯕ, ꯑꯗꯨꯒ ꯑꯃꯅ ꯄꯨꯝꯅꯃꯛꯀ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃ꯫ ꯑꯀꯣꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯇꯥꯡꯕ ꯍꯤꯔꯥꯃꯅꯤꯒꯨꯝꯕꯅꯤ꯫
ꯃꯁꯤ ꯂꯩꯔꯝꯂꯤꯕ ꯌꯨꯝꯒꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯅꯧ ꯑꯗꯨꯕꯨ ꯃꯆꯥꯅꯤ ꯃꯅꯥꯎꯗꯨꯅꯤ ꯈꯟꯅ ꯑꯁꯣꯏꯕ ꯄꯨꯝꯕ ꯇꯥꯛꯊꯣꯛ ꯇꯥꯛꯁꯤꯟ ꯇꯧꯕꯤꯗꯨꯅ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯕꯛꯁꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯗꯤ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯣꯏꯖꯤꯡꯁꯨ ꯈꯪꯏ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯅ ꯊꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯣꯈꯠꯂꯒ, "ꯍꯜꯂꯣ ꯏꯃꯥ, ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ ꯏꯃꯥ, ꯂꯥꯛꯑꯣꯀꯣ." ꯂꯣꯏꯖꯤꯡꯅ ꯋꯥ ꯃꯈꯥ ꯇꯥꯅꯕ ꯃꯇꯝꯒ ꯄꯤꯔꯝꯗꯦ꯫ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯗꯨ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯨꯝꯗ ꯃꯆꯦ ꯃꯆꯟ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯑꯉꯥꯡ ꯑꯃꯗꯤ ꯂꯣꯏꯖꯤꯡꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯒ ꯂꯣꯏꯖꯤꯡ ꯃꯆꯦꯗ ꯍꯪꯂꯛꯏ, "ꯆꯦ, ꯏꯃꯥꯗꯤ?" ꯃꯆꯦꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯏꯃꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇ꯭ꯔꯤ ꯅꯁꯣꯟꯕ ꯅꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ." ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯗꯨ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯅꯨꯄꯤꯗꯨꯗ, "ꯕꯦꯃꯥ, ꯇꯨ ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥꯗꯨꯅꯤ, ꯈꯪꯅꯧ." ꯂꯣꯏꯖꯤꯡꯗ, "ꯒꯨꯋꯥꯍꯥꯇꯤ ꯅꯤꯅꯦ ꯁꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯣꯂꯤꯕꯤꯌꯥ ꯀꯧꯕꯅꯤ, ꯁꯛ ꯈꯪꯅꯧ, ꯑꯩꯈꯣꯏ ꯁꯤꯗ MUꯗ ꯃꯥꯁꯇꯔ ꯇꯧꯗꯧꯔꯦꯅ ꯂꯥꯛꯏꯅꯤ." ꯂꯣꯏꯖꯤꯡꯗꯨ ꯅꯣꯛꯐꯦꯠꯇ ꯇꯧꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯅ, "ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯂꯨꯕꯒꯨꯝ ꯀꯧꯔꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒ ꯅꯨꯄꯤꯒꯒꯤ ꯎꯪꯈꯠꯅꯕꯒꯤ ꯃꯔꯛꯁꯤꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯅꯣꯡꯃꯗꯤ BP ꯄꯣꯛꯈꯥꯏꯔ ꯁꯤꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯏꯁꯥꯅ ꯈꯪꯏ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯃꯤꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯏꯃꯨꯡꯗ ꯀꯔꯤꯅꯣꯃ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯆꯪꯒꯦꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯅꯤ꯫ ꯑꯣꯂꯤꯕꯤꯌꯥꯗꯨ ꯅꯣꯛꯃꯤ ꯊꯣꯛꯂꯛꯂꯒ, "ꯗꯗꯥꯗꯤ ꯄꯣꯠꯀ ꯂꯣꯏꯅ ꯀꯥꯎꯔꯝꯃ ꯃꯥꯜꯂꯦ, ꯑꯟꯇꯤꯅ ꯄꯤꯔꯨꯁꯣꯅ ꯊꯣꯛꯂꯛꯏꯅꯤ." ꯂꯣꯏꯖꯤꯡ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯄꯣꯠꯇꯨ ꯂꯧꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯑꯣꯂꯤꯕꯤꯌꯥꯗꯨ ꯀꯔꯤꯅꯣꯃ ꯈꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯣꯏꯖꯤꯡꯅ, "ꯂꯥꯏꯔꯤꯛꯇꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯔꯒ ꯂꯩꯌꯨ, ꯅꯌꯨꯝꯅꯤ ꯈꯜꯂꯨ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯣꯂꯤꯕꯤꯌꯥꯁꯨ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯋꯥꯆꯦꯞꯇ ꯆꯪꯂꯨꯕꯗ ꯂꯣꯏꯖꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯎꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯒ ꯂꯣꯏꯖꯤꯡꯗꯨ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯌꯥꯎꯔꯝꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯂꯦ ꯍꯥꯏꯅ ꯈꯟꯈꯤꯗꯨꯅ ꯃꯥꯒꯤ ꯀꯣꯟꯇꯦꯛꯇ ꯌꯥꯎꯕ ꯅꯝꯕꯔ ꯑꯃꯗ ꯐꯣꯟ ꯇꯧꯏ꯫ "ꯍꯦꯂꯣ ꯅꯤꯅꯦ, ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ, ꯅꯪ ꯀꯣꯔꯠꯇ ꯂꯩꯕ꯭ꯔꯥ, ꯌꯨꯝꯗ ꯂꯩꯕ꯭ꯔꯥ?" "ꯌꯨꯝꯗ ꯂꯩꯌꯦ, ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ." "ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯔꯒ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯂꯌꯥꯗꯨ ꯏꯁꯧ ꯂꯥꯡꯂꯞ ꯅꯣꯡꯗ꯭ꯔꯦꯟꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯗꯣ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯕ ꯅꯈꯣꯏꯁꯨ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏꯗꯕꯅꯤ." "ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯗꯧꯔꯒꯦ, ꯅꯪꯒꯤ ꯅꯨꯄꯥꯅꯕꯨ ꯃꯥꯏ ꯍꯟꯖꯔꯛꯁꯅꯤ. ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤꯁꯤ, ꯍꯧꯖꯤꯛꯁꯨ ꯄꯥꯏꯗꯦ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯅꯦ. ꯈꯪꯉꯕꯣ, ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯏꯄ꯭ꯋꯥꯅꯨꯄꯥꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ." "ꯏꯕꯨꯡꯉꯣ, ꯅꯪ ꯏꯆꯦꯗ ꯁꯥꯎꯔꯕ꯭ꯔꯣ?" ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯂꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯦ ꯃꯧꯄꯥꯅꯨꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯗꯨ ꯎꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯃꯛꯏ꯫ ꯈ꯭ꯋꯥꯏꯉꯝꯕꯅ, "ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ, ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤꯅꯤ." "ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕꯨꯡ?" "ꯑꯅꯥꯕꯕꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ, ꯁꯦꯟꯅꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯀꯥ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯡꯃꯗꯁꯨ ꯆꯠꯍꯟꯅꯤꯡꯗꯦ. ꯏꯆꯥ ꯂꯩꯁꯥꯕꯤꯅꯤ, ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ." "ꯄꯥꯕꯨꯡ, ꯑꯩꯅ ꯅꯣꯡꯃꯇ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯅꯥꯕꯁꯤꯡꯁꯤꯗ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯂꯥꯌꯦꯡꯈꯤꯕ ꯂꯩꯇꯦ. ꯀꯔꯤꯁꯨ ꯅꯤꯡꯁꯥ ꯊꯤꯕꯤꯒꯅꯨ. ꯏꯁꯥꯒꯤ ꯑꯃꯗꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯣꯏ." ꯈ꯭ꯋꯥꯏꯉꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯤ꯫ ꯈ꯭ꯋꯥꯏꯉꯝꯕ ꯃꯆꯥ ꯑꯇꯩꯗ ꯍꯥꯏꯍꯧꯏ, "ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯖꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ
ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯛꯄꯁꯤꯗ ꯑꯩ ꯋꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯅꯥꯎꯁꯤ ꯑꯄꯪꯕꯤ ꯅꯠꯇꯦ, ꯃꯤ ꯑꯃꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯃꯨꯟꯅ ꯈꯪꯕ ꯉꯝꯕꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯗꯣꯛꯇꯔ ꯄꯜꯉꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯨꯕꯁꯨ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯥꯎꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯆꯣꯞꯄ ꯃꯤꯅꯤ꯫ ꯅꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯗ ꯅꯠꯇꯅ ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯉꯝꯕ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯀꯥꯔꯣꯝꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯃꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯔꯒ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯕꯦꯒꯇꯣ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯎꯔꯗꯨꯅ ꯆꯦꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯦ ꯑꯍꯦꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗꯨ ꯎꯕꯗ, "ꯆꯦ, ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ?" "ꯇꯨꯝꯈ꯭ꯔꯦ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯅꯌꯥꯡꯒ ꯏꯀꯪ ꯀꯪꯁꯤꯜꯂꯤ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯈꯔ ꯅꯥꯏꯅꯕꯁꯨ ꯍꯣꯠꯅꯧ." ꯆꯦꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯉꯁꯥꯏꯗꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯗꯨ ꯍꯦꯛ ꯇꯥꯕꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯗ ꯍꯪꯅꯕ ꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯆꯦꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫